Hi ma'am, good morning. Ngasi ayuki akhoi breakfast se fulgobi gi paratha oina tawrage mamang de laigi buduni aigi fulgobi se adum chadana leire matam se ayuk se de hobe hobe tawbanina aing angang singi nang deba adong ngasi di khara kome school chu leitamina khatang matam do leiraga hobe hobe tawna tawdramina ko ngasi di fulgobi gi paratha se charage adum matam ayambade di alu gi paratha adum chadana leire ngasi fulgobi se di adum matam nataba matam da budi adum phangodi phangi tangna phangagasu hawdo wali dana dana hauki matam thogla barina fresh haw do re di namda changade jang haw matam yaurani loina suna phangani aduna fulgobi se kuiju kuire chadaba fulgobi gi paratha na tawrage ngasi de adina fulgobi khara di tangkhai inan mapumam leigi bodo tangkhai ama mukti laure do gasina phana yamna di thokani adum tilhau phatigom hapakani na ne hapakaduini na adu sumaina sinsita loina sitoena aduga fulgobi gi mahi se sumdoke ma di mahi yawen horendi pokhagene ba ata manungda hapa matamda adu sigi mahi ju adum thamjan masu jai horen hijang mahi da adum hapjani ba ko mahi akhoi fulgobi mahi sumba mahi se ne horen ai hijang thongma matamda adum hapjange mahi se phajana de adum thamge aduga sumain tawnaina loina sumdoge mamang da so mukpadi phajana aina fulgobi gi recipe fulgobi gi paratha recipe bodi hapkebani ado phana kuira bani na adum anaubai chinau changak pasing na so adum yengbega aigi recipe sing je adum iche phajana full hapiro haibasu yawe aduna adum hapcharakani fulgobi se aina loina sengna sumdoe aduga aidi yam hena su natte ko ado dum khara dry oina bagen tawni aduga phadigom tilhau sing khatang hape asina jira powder khatang hapani aduga sina koi phadigom powder ne phadigom maru gi powder aduga fulgobi se aidi chadi chaning ba ko gas yam ka khalle ba aduna hing khatang hapchalle aduga thum di haptre sina bujia ni ko mem bujia se haptraga so adum yai ado bujia se da thum yaw banina aina dum bujia se khara sugai raga hapani thum di haptre bujia se hapoi da batara ga thum ga tang happy ba ko ata tot pata su thum hapani na thum di yaw da su ya ne gi se bujia ka tang hapasina horen adum khangde me bujia adum hapagi na motes ama dum hengat prai na khalle ba ando phajana mix tawre na bujia se hapchalaga hapkada ba pochei di loi hape morok di tangkai hapkramni na ina morok asuba ga di haptre machu su hapchandre se ngasai mamang da ina to na thamgi ba kaino ne ata ne do je haurage akhoi gi asige na breakfast khara budi theng video to da bata de ko ma'am sa tawe ya ba video muk sem badina aidi dum matam se kitang hena changne ba ai minute manga changna phom da minute nipan tara mukti hena changne ba mo video camera mul phone mu thanga kani ama tawne tawbase ado kitang thenge aisu thapak ke loisalak pada ngang ani su ngasi di school leitre ngarang di children's day gi moi program tawna gi bagi brands ke sing do dum program tawna gi bani na class amna ta leire ma dum moi arrange tawna ke tawna ba ngasi suti pinare paru gi budi ngasi budi ban le saturday se ano sono su bal leire bani na moi ani leire di video su khara namningi me di sangita babam sisna video thangalakte di ke doroga talle me ke kino khangde dum tanjala me khara amna video se kui na semgala ga akhoi confidence leiraktana ai di henena gana tawninge aina dum tantharak pum daure kai kino khangde dum ma su leitabani na ne thongning ba chatning ba koining ba dum ihan handaba dum ai tawre ba kai haini khangdre dum nungai tabam phawena talle duna ado angang ani simu leire di khara phaiye ba khara nungai ado sumain tawra taktoi me amai se hapchalaga masala se ado koi imai cha koi humni na aina pistaru kaksam do bani aduga semdo aduga sumai hapchalaga tawrage ganum alu paratha dumaina ado alu paratha to sum chale rakpani na kaino su hauri aigi video da paneer paratha gumba di haptri ko paneer paratha su yam satina haubani paneer se na paratha to thok pa pamu bagi ko adum video da amta hapcha dri sem di process ti sumai sum taw duini adu su taste adum para paneer hai na ko dum hai khangdi kana gum na di paneer se pam gan de dinga cha de so paneer na pam be hele ba ado dum ko pa ngang sing na mo nga yen gum do na hin mani na paneer se dum wa le thong ba
ꯑꯗꯣ ꯄꯅꯤꯔꯁꯦ ꯑꯗꯨꯝ ꯍꯤꯟꯖꯥꯡ ꯊꯣꯡꯈꯤꯕꯅ ꯍꯥꯎꯕꯅꯤꯅ ꯄꯔꯥꯊꯥꯒꯁꯦ ꯀꯌꯥꯗꯤ ꯑꯝꯇ ꯇꯧꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯈꯔ ꯈꯔ ꯋꯦꯗꯔꯁꯦ ꯏꯪꯂꯤ ꯏꯪꯂꯤ ꯇꯧꯔꯕꯅꯤꯅ ꯃꯌꯥꯝ ꯄꯨꯡꯆꯥꯗ ꯆꯥꯅꯤꯡꯉꯦ ꯍꯥꯎꯕꯁꯦ ꯑꯗꯣ ꯑꯩꯒꯤ ꯄꯔꯥꯊꯥꯁꯦ ꯀꯥꯝꯗꯤ ꯀꯥꯝꯍꯟꯇꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯇꯥꯁꯦ ꯀꯨꯏꯅ ꯔꯦꯁ ꯄꯤꯍꯧꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯇꯥꯁꯦ ꯇꯣꯠ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛꯇꯪ ꯔꯦꯁ ꯄꯤꯕꯁꯦ ꯃꯤꯅꯤꯠ 10-20ꯃꯨꯛ ꯔꯦꯁ ꯄꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯝꯁꯨ ꯀꯥꯝꯈꯠꯄꯅꯤ ꯆꯥꯕꯗꯁꯨ ꯁꯣꯐꯇꯤ ꯑꯣꯏꯕꯅꯦꯕ ꯑꯁꯤꯕꯨꯗꯤ ꯑꯣꯏꯅꯤꯕꯨ ꯆꯥꯕꯗꯕꯨꯗꯤ ꯁꯣꯐꯄꯨꯗꯤ ꯑꯣꯏꯅꯤ ꯑꯗꯨꯒ ꯀꯥꯝꯈꯠꯄꯗꯒꯤꯁꯦ ꯋꯥꯜꯂꯦ ꯑꯩꯈꯣꯏ ꯕꯣꯜꯒꯨꯃꯥꯏꯅ ꯒꯣꯜ ꯀꯥꯝꯈꯠꯄꯗꯣ ꯇꯞ ꯇꯞ ꯇꯞꯅ ꯂꯣꯏꯅ ꯇꯧꯊꯣꯛꯑꯒꯦ ꯃꯌꯥꯝ ꯊꯦꯡꯉꯦ ꯄꯔꯨꯁꯦ ꯍꯪꯀꯠꯀꯟꯗꯒ ꯆꯪꯅ ꯂꯩꯔꯦ ꯂꯣꯏꯗ꯭ꯔꯤꯕ ꯍꯥꯏꯅ ꯂꯣꯏꯔꯦ ꯑꯩꯒꯤꯅ ꯆꯥ ꯃꯣꯏ ꯑꯅꯤꯒꯤꯅ ꯁꯪꯒꯣꯝꯁꯦ ꯁꯣꯅꯨꯁꯦ ꯄꯤꯊꯛꯅꯤꯡꯗ꯭ꯔꯦ ꯁꯣꯅꯨꯁꯦ ꯍꯦꯛꯇ ꯁꯪꯒꯣꯝ ꯊꯛꯄꯒꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡ ꯇꯨꯝꯕꯗꯅꯦ ꯇꯤꯟ ꯍꯦꯟꯕꯒꯤꯔ ꯈꯪꯗꯦ ꯃꯌꯥꯁꯦ ꯀꯔꯛ ꯆꯤꯛꯄ ꯑꯗꯣ ꯁꯪꯒꯣꯝꯁꯨ ꯂꯩꯔꯝꯗ꯭ꯔꯕ ꯄꯔꯨꯗꯤ ꯊꯛꯅꯤꯡꯗꯣꯏꯅꯦꯕ ꯑꯗꯣ ꯃꯣꯏ ꯑꯅꯤ ꯇꯣꯃꯦꯇꯣ ꯀꯦꯆꯞꯀ ꯑꯣꯏꯅ ꯑꯗꯨꯝ ꯄꯤꯖꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯆꯥ ꯂꯣꯜꯂꯦ ꯃꯣꯏ ꯑꯅꯤꯗꯤ ꯆꯥ ꯄꯤꯊꯛꯇ꯭ꯔꯦ ꯑꯩꯅ ꯁꯤꯅ ꯑꯩꯒꯤ ꯆꯥ ꯌꯥꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯗꯤ ꯆꯥꯒ ꯑꯣꯏꯅ ꯊꯛꯑꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯄꯥꯁꯨ ꯌꯦꯡꯍꯜꯂꯛꯏ ꯃꯥꯒꯤꯁꯨ ꯇꯧꯔꯦꯅ ꯃꯣꯏꯒꯤꯅ ꯕꯣꯏꯜ ꯆꯝꯐꯨꯠ ꯕꯣꯏꯜ ꯚꯦꯖꯤꯇꯦꯕꯜ ꯕꯣꯏꯜ ꯆꯉꯥꯡꯒ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯛ ꯑꯃꯒ ꯊꯛꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯆꯥꯕ ꯂꯣꯏꯔꯦ ꯃꯥꯁꯨ ꯑꯥꯗ ꯆꯥꯕ ꯂꯣꯏꯈ꯭ꯔꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯥ ꯌꯨꯝꯗ ꯂꯩꯔꯗꯤ ꯆꯔꯥ ꯋꯥꯟꯖꯕꯅꯦ ꯆꯔꯥꯒ ꯆꯥꯗꯕꯅꯤꯅ ꯃꯥꯁꯨ BP ꯂꯣ ꯑꯣꯏꯔꯦ ꯍꯥꯏꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯕ ꯍꯥꯏꯁꯦꯀꯣ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯗ ꯐꯪꯖꯗ꯭ꯔꯦ ꯄꯔꯨꯅ ꯏꯁꯤꯡ ꯍꯩꯗꯣꯛꯑꯝꯃꯤꯁꯦ ꯁꯤꯅ ꯃꯌꯥꯝ ꯑꯩꯒꯤ ꯅꯍꯥꯟꯒꯤ ꯍꯩꯀ꯭ꯔꯨ ꯑꯆꯥꯔꯗꯨꯅꯤ ꯈꯨꯍꯥꯎ ꯑꯃ ꯃꯌꯥꯝ ꯑꯗꯨꯝ ꯌꯥꯝꯅꯗꯤ ꯆꯥꯕ ꯉꯝꯗꯦꯕꯀꯣ ꯑꯩꯁꯨ ꯆꯥꯛꯀ ꯆꯥꯕ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯆꯥ ꯊꯛ ꯂꯣꯏꯔꯦ ꯀꯣꯟ ꯐꯦꯡ ꯂꯣꯏꯔꯛꯑꯒ ꯑꯩꯁꯦ ꯃꯊꯛꯇ ꯀꯥꯒꯦ ꯇꯧꯕꯅꯦ ꯑꯗꯨꯅ ꯎꯝꯃꯒ ꯀꯥꯒꯦ ꯇꯧꯕ ꯑꯗꯨꯝ ꯍꯥꯎꯔꯦ ꯑꯗꯣ ꯑꯩꯅ ꯄꯥꯝꯖꯕ ꯍꯥꯏꯗꯣ ꯑꯣꯏꯔꯨꯔꯦ ꯆꯤꯅꯤꯁꯨ ꯌꯥꯝ ꯍꯦꯟꯅ ꯊꯨꯝꯗ꯭ꯔꯦ ꯁꯤꯟꯇꯛ ꯐꯛꯂꯛ ꯍꯥꯎꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯅꯍꯥꯟꯒꯤ ꯍꯩꯀ꯭ꯔꯨ ꯑꯆꯥꯔꯗꯨꯅꯤ ꯑꯗꯨꯝ ꯕꯥꯔꯣꯒꯤ ꯑꯌꯨꯛꯀꯤ ꯑꯗꯨꯝ ꯑꯩꯅ ꯁꯨꯃꯥꯏꯅ ꯄꯤꯁ ꯑꯅꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯃꯥꯏ ꯄꯤꯁ ꯑꯅꯤ ꯑꯍꯨꯝ ꯑꯗꯨꯝ ꯆꯥꯕ ꯌꯥꯝ ꯍꯥꯎꯔꯦ ꯃꯌꯥꯝ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯅ ꯍꯥꯞꯆꯜꯂ ꯖꯥꯔꯗꯁꯦ ꯊꯝꯕꯅꯤ ꯀꯥꯎꯗꯅꯕ ꯑꯩꯅ ꯑꯗꯨꯒ ꯁꯤꯅ ꯑꯩꯒꯤ ꯆꯥ ꯂꯣꯟꯈꯤꯕꯒꯤ ꯉꯔꯥꯡꯒꯤ ꯍꯤꯟꯖꯥꯡ ꯊꯣꯡꯈꯤꯕ ꯈꯣꯠꯈꯤꯕꯒꯤ ꯀꯩꯅꯣꯅꯤ ꯆꯥ ꯃꯅꯥꯁꯦ ꯃꯊꯛꯇ ꯐꯧꯗꯣꯛꯀꯗꯣꯏꯅꯤ ꯑꯩꯒꯤ ꯌꯦꯅꯝꯗ ꯍꯥꯞꯅꯕꯒꯤ ꯁꯤꯅ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯀꯪꯍꯜꯂꯛꯄ ꯌꯦꯅꯝꯅꯤ ꯀꯩꯒꯤꯅꯣ ꯀꯩꯅꯣ ꯆꯥ ꯃꯅꯥ ꯑꯁꯤ ꯈꯔꯁꯦ ꯍꯥꯞꯆꯤꯜꯂꯒ ꯑꯃꯨꯛ ꯐꯧꯗꯣꯛꯑꯝꯃꯒꯦ ꯑꯗꯨꯒ ꯑꯥꯂꯨ ꯃꯀꯨ ꯀꯩꯀꯩꯁꯤꯡꯁꯦ ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯃꯃꯥꯡꯗ ꯌꯦꯡꯍꯟꯈꯤꯕ ꯃꯣꯔꯣꯛ ꯀꯩꯅꯣꯗꯣ ꯃꯁꯤꯡꯒꯥꯗꯣ ꯊꯥꯗꯣꯛꯀꯦ ꯍꯥꯏ ꯈꯟꯕ ꯑꯗꯨꯝ ꯇꯟꯈꯤꯕꯁꯤꯅ ꯃꯌꯥꯝ ꯍꯞꯇꯥ ꯑꯃ ꯑꯗꯨꯝ ꯇꯟꯕꯁꯤꯅ ꯍꯥꯏꯁꯤꯅꯤ ꯀꯩꯒꯤꯅೋ ꯈꯪꯗꯦ ꯑꯦꯅꯔꯖꯤ ꯂꯣ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯊꯥꯗꯣꯛꯁꯤ ꯃꯌꯥꯝ ꯑꯗꯨꯝ ꯑꯃꯈꯛꯇꯤ ꯉꯁꯪꯕꯨ ꯉꯥꯡꯉꯦ ꯑꯗꯣ ꯉꯥꯡꯉꯤꯁꯦ ꯃꯔꯨ ꯂꯧꯔꯒ ꯑꯗꯨꯝ ꯊꯥꯖꯤꯜꯂꯝꯃꯒꯦ ꯑꯃꯈꯛꯇꯪꯗꯨꯝ ꯑꯃꯨꯛ ꯄꯨꯊꯔꯒ ꯀꯔꯤꯅꯣ ꯆꯥꯔꯣꯏꯗꯣꯏꯁꯦ ꯑꯗꯨꯅ ꯃꯔꯨ ꯄꯥꯝꯕꯤꯗ ꯉꯁꯪ ꯉꯥꯡꯉꯦꯕꯀꯣ ꯑꯗꯨꯅ ꯃꯔꯨ ꯂꯧꯊꯣꯛꯑ ꯊꯥꯖꯤꯜꯂꯝꯃꯒꯦ ꯉꯁꯤꯗꯤ ꯀꯦꯃꯦꯔꯥ ꯁꯣꯅꯨꯅ ꯄꯥꯏꯕꯤꯒꯗꯕꯁꯨ ꯂꯩꯔꯕꯅꯤꯅ ꯑꯩꯒꯤ ꯈꯤꯇꯪ ꯊꯕꯛ ꯇꯧꯕꯁꯨ ꯅꯨꯡꯉꯥꯏꯔꯅꯤ ꯁꯣꯅꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯕꯩ ꯉꯥꯏꯍꯥꯛ ꯃꯊꯛ ꯀꯥꯎꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕ ꯑꯩꯅ ꯑꯃꯨꯛ ꯍꯦꯛ ꯃꯟꯗꯦꯗꯒꯤ ꯑꯃꯨꯛ ꯃꯣꯏꯒꯤ ꯁꯦꯀꯦꯟ ꯌꯨꯅꯤꯠ ꯇꯦꯁ ꯑꯃꯨꯛ ꯌꯧꯔꯛꯑꯦ ꯑꯗꯣ ꯁꯤ ꯃꯈꯥꯗꯁꯨ ꯑꯩꯈꯣꯏ ꯃꯄꯨ ꯃꯆꯥꯅꯨꯄꯥꯁꯦ ꯆꯠꯂꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕꯗꯤ ꯍꯥꯏꯗ꯭ꯔꯒꯁꯨ ꯎꯔꯤ ꯄꯣꯠꯅꯤ ꯃꯣꯏꯁꯨ ꯑꯗꯨꯏꯁꯨ ꯑꯩꯅ ꯑꯗꯨꯝ ꯀꯤꯊꯨꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯤꯒꯤ ꯀꯩꯅꯣꯅꯤꯅꯅꯦ ꯑꯗꯣ ꯑꯩꯒꯤ ꯃꯣꯔꯣꯛꯁꯦ ꯁꯤ ꯇꯞꯇꯩ ꯂꯩꯕꯥꯛꯁꯦ ꯄꯨꯔꯥ ꯂꯧꯊꯣꯛꯇ ꯉꯁꯪ ꯉꯥꯡꯉꯦ ꯑꯃ ꯃꯃꯥꯡ ꯆꯍꯤꯗ ꯎ ꯃꯣꯔꯣꯛ ꯄꯥꯜꯂꯝꯕꯗꯨꯗꯤ ꯎ ꯃꯣꯔꯣꯛꯇꯨꯗꯤ ꯌꯦꯟꯗꯦꯝꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯎ ꯃꯣꯔꯣꯛꯇꯣ ꯄꯨꯔꯥ ꯀꯪꯈ꯭ꯔꯦ ꯌꯦꯟꯗꯦꯝꯗꯨꯁꯨ ꯄꯥꯝꯕ ꯎ ꯃꯣꯔꯣꯛꯁꯨ ꯄꯥꯝꯕ ꯑꯗꯨ ꯌꯦꯟꯗꯦꯝꯅ ꯑꯗꯨꯝ ꯃꯥꯒꯤ ꯃꯔꯨ ꯃꯥꯒꯤ ꯄꯥꯝꯕꯤ ꯑꯇꯩ ꯆꯣꯡꯈꯠꯂꯛꯇꯅ ꯑꯗꯨꯝ ꯎ ꯃꯣꯔꯣꯛꯇꯨꯗꯤ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯁꯤꯡꯒꯥꯁꯤꯗꯤ ꯑꯣꯏꯅꯕ ꯇꯧꯔꯒꯦ ꯀꯃꯥꯏꯅ ꯇꯧ ꯌꯦꯡꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯅ ꯀꯩꯅꯣ ꯃꯃꯥꯡꯒꯤ ꯑꯃꯨꯛ ꯃꯨꯁꯤꯟ ꯃꯨꯕꯁꯦ ꯁꯟꯊꯤꯒꯨꯝꯕꯗꯤ ꯅꯠꯇꯦꯕꯀꯣ ꯃꯃꯥꯡꯗ ꯃꯈꯥꯗ ꯑꯩꯅ ꯌꯦꯔꯨꯝꯒꯤ ꯑꯁꯤꯒꯤ ꯒꯝꯂꯥꯁꯤ ꯌꯥꯝ ꯆꯥꯎꯔꯦ ꯑꯗꯨꯅ ꯌꯦꯔꯨꯝꯒꯤ ꯀꯩꯅꯣꯗꯣ ꯆꯦꯗꯣ ꯁꯦꯒꯥꯏ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯃꯃꯥꯡꯗꯒꯤ ꯑꯩꯁꯦ ꯍꯪꯒꯥꯝ ꯆꯥꯔꯥꯅꯤ ꯌꯦꯡꯉꯨ
sida hangam chara thoklei phajana chawgada chawrode yengi sumaina phaqaga lebakta namsan tamge chawrade thadoke hangam kai thaningre da jamna pam aidi hena su pam davina ko mapana hena pamaina ma chadaba ma kano tawramina thaningre ado agi gamla sigada hanadagi tilau maku kai sing do patharak pasing do hapchalle aduga ajikta pukhalakpa jerum maku kai do so hapchalle aduga leibak khara hapaga dum tharage sumaina ngasang basina phajadra yone ahum gatang su pali khangde pangeda palo magi maton sil nemna panabagi maton se kakthak sira kano kati am pura kathata siga gamla se achoba gamla ni oire di phani bu mapam su handok pire phajana koi gi jang na pike ke gi mahi se oina happy da mai makong je ba oire din hungai ni payam pala ai kwang ya de ma maduna sonu mateng pang biri thangjin gare sona ka kwang nai me mai di nam tha mu changa di ko ing bagi kha dum kwang nagal leba ado se le gi jang na pike ki kaino singi maku sing du gi mahi thur ko si mahi se adum phai se hangam da kai da sum chai san ba ko baltin se da dum hapchala la ya duga si maku apat pasing si sum hijang na pi tha dum ha pa him pot pha mai ka le tai di engon da dum de yenam daga hangam aina hangam kada de gai ri dum yenam daga dum kare haini sar hapra nang ayamana hangai go sar sunga hapte mem ai gi khangja basi mahi gumba duga sunu yong manam nam thi hen de ande di khoi gi chamana se hapaga jenam se sum naina di dum kano toy go mai mahi se sum hapa se sum phai leibak sina toira ka doi ba di khang de dum khaka thaja basi ma phabu de dum phai yamna kano tau de si hangam sina nahan tang mamang no mai jing de tha gu do era mar ando sianga mani handak chahi jim de dum hangam chare doisu aniem de dum thajale chara haurai jing jina mung leibak le de tha ba hai dunia duga sigi yanam ahum se ina sungle len da de thama bani ai chanupi han Hyderabad ta chalam da se la am gane ba ko nungai bani aina din thi na le ra moi lak to ra na duga ni ne duna din nungai ra moi de nya ba yanam ahum se len dra bani ina chanupi da happy gi ga Hyderabad ta da chajar na ba aduga sina tilau sina aina ngasi ga hum ni mari ni sura mare tha gi ba si su ate ga me ngone nungsa da puthok pi gi si se kari gamla phang bada go pang tha jalamne sina mamang no mai jing do gi mare ina tha gu do date 6 to no mai jing ta gu ra khang aina ase ya khoi gi tilhau se maton je ka thala thab na di thu na di kano tawre thuna chongkhat pe hen bra khang ne sina mapum tha baduna chongkhat pa wa le du ga sin tangai khara khai do ki bade ngo sisena tangai pura khai do pisina chongkhale ani sina du ga ma si chongkhat pa wal amasi yong sanda mapum mam tha sen chokhat ki tare pum mi ra ka dui bakang ne nong ni ka yeng bai den aduga se gi morok se sim ta di puthara ga ka do no se khai do ge masang ang na pambi da mulla bani na mai maru se laura ga thajal la mage sumai makhong se khon se kainom ta wala lok thung to ra khang de khanaw su pungna ta na si maru se pambi da mun ba baru ni na ko khut sing sina ma chu thok khotok pa ga mate pa lobom khang dre su oi gi khang di jet ki khang si maru sing la tho ga ina tha khang de chong khala ga da chong ga ni si gi si su mamang dai na morok maru lang chang gi de gi hawra ki bol mare da su mai na tauna maru se ka bu khumjal la maga chong khala pura yeng se khara ni le ga ai gi khut ta chana da bai phadigum chana de kai gi no khang de phadigum se tha ning mane du ga si sina aina bora se puthagi ge to bani se maga mamang chahi da tilau tha ba du mai na tha ge na misin da taisal lu ge du ga tangkhai ma tilau tha ra ba tangkhai ma na phadigum tha ge na koi par to jong tv jeng ne nung ai ma ando se horen ka cha ka to ga ko nang na se ma ge si bora si na ko gi rang mama mathak ta chan ba si na si rang se ka nei ba ado nungsa phajan thok pai na mayam khara di ingsal le hojik se nongalam dai da ando nungsa da ina blanket se phodo ke to aduga ai nungsi ra ba ana ina gwa da leiring da lonja rak pa se
ꯍꯥꯟꯅꯗꯤ ꯁꯔꯀꯥꯔꯤ ꯀ꯭ꯋꯥꯇꯔꯗ ꯂꯩꯕ ꯍꯥꯏꯁꯤꯅꯗꯤ ꯅꯨꯡꯉꯥꯏꯀꯣ ꯑꯗꯨꯝ ꯌꯣꯠꯄꯤ ꯐꯨꯕ ꯈꯣꯠꯄ ꯀꯅꯥꯝ ꯉꯥꯡꯕꯤꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤꯅ ꯄꯨꯡꯊꯦꯠꯇ ꯊꯦꯠꯂꯛꯑꯦ ꯄꯨꯡꯂꯣꯟꯗ ꯂꯣꯜꯂ ꯂꯥꯛꯑꯦ ꯑꯉꯥꯡ ꯑꯅꯤꯁꯨ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯅꯤ ꯁꯣꯅꯨ ꯍꯣꯏꯁꯨ ꯄꯤꯛꯄꯅꯤꯅ ꯂꯥꯏꯔꯤꯛ ꯇꯝꯗꯦ ꯃꯇꯝꯗꯨꯗꯤ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯀꯩꯝ ꯂꯩꯇꯕꯅꯤꯅ ꯌꯥꯝ ꯂꯣꯜꯂꯦ ꯎꯟꯒꯤ ꯈꯪꯗꯦ ꯑꯃꯒꯤ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯂꯣꯜꯂꯒ ꯌꯦꯡꯉꯣ ꯇ꯭ꯔꯪ ꯑꯃ ꯄꯨꯔꯥ ꯎꯜꯒꯤ ꯈꯪꯗꯦ ꯁꯨꯝ ꯃꯦꯀ꯭ꯔꯝꯒꯤ ꯈꯪꯗꯦ ꯂꯣꯟꯁꯜꯂ ꯑꯗꯨꯝ ꯊꯝꯃꯦ ꯁꯤ ꯌꯣꯠꯄꯤ ꯑꯟꯐꯝ ꯂꯩꯇꯕꯒꯤꯀꯣ ꯁꯤꯗꯤ ꯔꯦꯟꯇ ꯂꯩꯕꯅꯤꯅ ꯌꯣꯠꯄꯤ ꯐꯨꯔꯦ ꯃꯄꯨꯅ ꯀꯩ ꯍꯥꯏꯔꯛꯀꯗꯒꯦ ꯀꯤꯗꯅ ꯐꯨꯗꯕꯒꯤ ꯑꯗꯨꯝ ꯁꯦ ꯇ꯭ꯔꯪ ꯃꯅꯨꯡꯗ ꯁꯖꯥꯏꯅ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯇ꯭ꯔꯪ ꯃꯅꯨꯡꯒꯤ ꯑꯣꯏꯅ ꯄꯥꯝꯃꯨꯏ ꯂꯣꯜꯂꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯝꯖꯟ ꯊꯝꯈꯤꯕꯁꯦ ꯑꯗꯨ ꯅꯨꯡꯗꯤ ꯅꯨꯡꯁꯤꯌꯦ ꯃꯃꯥꯡꯗ ꯑꯩꯅ ꯂꯣꯜꯂꯛꯈꯤꯕꯗꯣ ꯍꯥꯟꯅꯒꯤ ꯋꯥꯈꯜꯗꯣ ꯅꯤꯡꯁꯤꯡꯉꯒ ꯁꯤꯅ ꯁꯝꯖꯦꯠ ꯍꯥꯠꯐꯝꯅꯦ ꯁꯝꯖꯦꯠ ꯊꯝꯐꯝ ꯍꯥꯞꯆꯟꯈ꯭ꯔꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯃꯨꯛ ꯅꯨꯡꯁꯤꯃꯟꯗꯅ ꯑꯃꯨꯛꯀꯣ ꯂꯧꯊꯣꯛꯑ ꯑꯃꯨꯛ ꯌꯦꯡꯉꯦ ꯑꯗꯨꯒ ꯑꯃꯨꯛꯀ ꯑꯃꯨꯛ ꯍꯥꯞꯆꯟꯈꯤꯗ꯭ꯔꯣꯕꯅꯤ ꯂꯣꯟꯕ ꯌꯥꯕ ꯃꯌꯥꯝ ꯂꯣꯜꯂꯦ ꯇꯦꯔꯤꯕꯤꯌꯔꯒꯤꯗꯨꯗꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯔꯨꯝ ꯃꯃꯥꯡꯗ ꯌꯥꯜꯂꯤꯗꯅꯤꯀꯣ ꯑꯗꯨꯒ ꯌꯥꯝ ꯂꯣꯜꯂꯝꯃꯦ ꯁꯥꯊꯤꯅ ꯃꯌꯥꯝ ꯑꯃꯅꯦꯅ ꯂꯣꯜꯂꯝꯃꯤꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯇꯜꯂꯛꯑꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯏꯅꯦꯝꯕꯣꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯃꯌꯥꯝ ꯃꯇꯝꯁꯦ ꯆꯥꯛ ꯊꯣꯡꯕ ꯃꯇꯝ ꯑꯃꯨꯛ ꯌꯧꯁꯜꯂꯛꯑꯦ ꯉꯁꯤꯗꯤ ꯁꯤꯒꯤ ꯍꯪꯒꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯃꯥꯁꯦ ꯃꯐꯝ ꯆꯥꯗꯅ ꯍꯧꯔꯕꯅꯤꯅ ꯆꯥꯎꯁꯨ ꯆꯥꯎꯈꯔꯦ ꯊꯥꯗꯣꯛꯈꯤꯗꯕ ꯑꯗꯣ ꯁꯤꯃ ꯍꯥꯞꯆꯤꯜꯂꯒ ꯃꯌꯥꯟ ꯇꯨꯌꯥꯟ ꯀꯥꯡꯁꯣꯏ ꯊꯣꯡꯉꯅꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯆꯥꯛ ꯐꯖꯅ ꯂꯥꯝꯁꯜꯂꯛꯇꯣꯔꯤ ꯉꯁꯥꯏ ꯄꯔꯥꯊꯥ ꯑꯅꯤ ꯆꯥꯈ꯭ꯔꯁꯨ ꯑꯁꯤ ꯃꯆꯟꯁꯤꯡꯁꯦ ꯐꯖꯗ꯭ꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯗꯣꯝꯆꯥꯅ ꯃꯅꯤꯄꯨꯔꯤ ꯏꯗꯣꯝꯆꯥꯅ ꯄꯤꯔꯛꯄ ꯆꯥꯛꯋꯥꯏ ꯍꯥꯏꯔ ꯁꯦ ꯂꯩꯔꯦ ꯃꯅꯥꯇꯥꯕꯤ ꯐꯨꯜꯀꯣꯕꯤ ꯃꯣꯇꯣꯔ ꯊ꯭ꯔꯥꯛ ꯂꯩꯔꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯇꯤꯜꯍꯧ ꯍꯪꯒꯥꯝ ꯑꯃ ꯑꯥꯂꯨ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯐꯖꯅ ꯐꯨꯠꯂꯒꯦ ꯃꯌꯥꯝ ꯁꯤꯗꯅ ꯍꯥꯞꯅꯕ ꯃꯆꯜ ꯂꯩꯔꯦ ꯁꯤꯅ ꯇꯣꯉꯥ ꯃꯣꯔꯣꯛ ꯁꯤꯡ ꯇꯤꯜꯍꯧ ꯑꯩꯅ ꯌꯦꯅꯝ ꯈꯛꯇꯪꯁꯨ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯐꯖꯅ ꯐꯨꯠꯂꯒ ꯊꯣꯡꯉꯒꯦ ꯃꯌꯥꯝ ꯆꯥꯛ ꯂꯥꯝꯁꯜꯂꯦ ꯍꯥꯏꯁꯤꯅꯤ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯄꯥꯍꯣꯏꯒꯅ ꯑꯩꯗꯤ ꯍꯥꯟꯅ ꯌꯥꯡ ꯀꯪꯉꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯍꯣꯏꯅꯒ ꯍꯥꯏꯔꯤꯅꯤ ꯍꯪꯒꯥꯝ ꯃꯇꯝꯗ ꯍꯪꯒꯥꯝ ꯆꯥꯍꯧꯗ꯭ꯔꯗꯤ ꯅꯪ ꯅꯁꯥ ꯐꯔꯔꯣꯏ ꯀ ꯍꯥꯏꯅꯕ ꯑꯃ ꯂꯩꯕꯅꯦꯕ ꯑꯩꯅ ꯍꯥꯟꯅ ꯈꯜꯂꯝꯃꯤꯅꯤ ꯀꯥꯡꯁꯣꯏꯁꯤꯕꯨ ꯍꯥꯎꯔꯤ ꯆꯥꯔꯤꯁꯦ ꯀꯔꯤꯗꯅꯣ ꯊꯥꯎ ꯆꯥꯅꯤꯡꯃꯟꯈꯤꯗꯅꯀꯣ ꯊꯥꯎꯒꯤ ꯌꯦꯟꯖꯥꯡꯁꯦ ꯄꯥꯝꯖꯕꯒꯤꯅꯦ ꯑꯗꯣ ꯀꯔꯤꯗ ꯍꯥꯎꯏꯕ ꯈꯪꯗꯦ ꯍꯥꯏꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯀꯥꯡꯁꯣꯏ ꯑꯣꯏꯔꯒꯅ ꯉꯁꯤꯁꯦ ꯅꯨꯃꯤꯠꯁꯦ ꯍꯤꯟꯖꯥꯡ ꯍꯥꯎꯗ꯭ꯔꯣ ꯃꯥꯏ ꯈꯜꯂꯤ ꯉꯥ ꯌꯦꯟ ꯑꯣꯏꯔꯒꯅ ꯑꯗꯨꯛꯌꯥꯝ ꯆꯥꯕꯨꯗꯤ ꯆꯥꯔꯤꯅꯦꯕ ꯑꯗꯨꯏꯁꯨ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯕ ꯀꯥꯡꯁꯣꯏꯁꯤꯗꯤ ꯉꯁꯤꯗꯤ ꯃꯆꯜꯁꯤ ꯐꯖꯔꯕꯅꯤꯅ ꯃꯌꯥꯝ ꯂꯣꯏꯔꯦ ꯍꯥꯎꯔꯅꯤ ꯐꯖꯅ ꯐꯨꯠꯂꯒꯦ ꯍꯧꯖꯤꯛ ꯅꯣꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔꯒ ꯆꯪꯉꯗꯤ ꯐꯖꯅ ꯍꯥꯎꯔꯅꯤꯀꯣ ꯐꯖꯅ ꯌꯥꯝꯗꯤ ꯌꯥꯝꯃꯝꯃꯔꯦ ꯑꯩꯅ ꯏꯗꯣꯝꯆꯥꯅ ꯄꯤꯔꯛꯄ ꯆꯥꯛꯋꯥꯏꯁꯦ ꯑꯗꯨꯁꯨ ꯍꯥꯞꯆꯜꯂꯒꯦ ꯄꯨꯊꯣꯔꯛꯑꯕꯅꯤꯅ ꯐꯖꯅ ꯐꯨꯠꯂꯒꯦ ꯑꯗꯨꯒ ꯍꯪꯒꯥꯝꯁꯤꯁꯨ ꯍꯥꯞꯆꯜꯂꯒꯦ ꯂꯣꯏ ꯍꯥꯞꯆꯟꯈ꯭ꯔꯒꯦꯗ ꯑꯗꯨꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯐꯖꯅ ꯐꯨꯠꯂꯕ ꯃꯅꯝꯒ ꯅꯨꯡꯁꯤꯔꯛꯂꯕ ꯇꯟꯖꯥꯗꯨꯗ ꯐꯗꯤꯒꯣꯝ ꯈꯛꯇꯪꯒ ꯆꯥꯏꯁꯜꯂꯗꯤ ꯍꯥꯎꯔꯣꯏꯗ꯭ꯔꯤꯕ ꯃꯌꯥꯝ ꯀꯥꯡꯁꯣꯏꯁꯤꯕꯨ ꯑꯣꯇꯣ ꯉꯥꯁꯦ ꯑꯩꯅ 2-3 ꯈꯛꯇꯤ ꯍꯥꯞꯈꯤꯕꯅꯦ ꯑꯃꯇꯪꯒ ꯍꯥꯞꯆꯤꯜꯂꯒꯦ ꯈꯤꯇꯪ ꯋꯥꯠꯀꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯒ ꯐꯖꯅ ꯑꯩꯅ ꯊꯨꯝ ꯍꯥꯞꯄꯒ ꯑꯃꯨꯛ ꯃꯤꯅꯤꯠ 5ꯃꯨꯛ ꯁꯧꯍꯜꯂꯨꯒꯗ ꯃꯌꯥꯝ ꯄꯠꯊꯔꯛꯑꯕ ꯀꯩꯅꯣ ꯈꯪꯗꯦ ꯃꯅꯝꯒ ꯈꯨꯅꯨꯡꯁꯤ ꯑꯃꯗꯤ ꯇꯧꯔꯦ ꯃꯨꯠꯊꯠꯂꯒꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯏꯪꯊꯔꯒ ꯐꯗꯤꯒꯣꯝ ꯆꯥꯏꯁꯜꯂꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯊꯨꯝ ꯍꯥꯞꯇꯕ ꯃꯌꯥꯝꯅ ꯎꯔꯝꯃꯔꯣꯏꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯊꯨꯝ ꯍꯥꯞꯄꯒ ꯑꯃꯨꯛ ꯐꯨꯠꯂꯦꯕ ꯑꯗꯨꯅ ꯇꯣꯏꯊꯔꯦ ꯃꯆꯨꯁꯤꯅ ꯑꯩꯒꯤ ꯉꯁꯥꯏ ꯐꯨꯜꯀꯣꯕꯤꯒꯤ ꯃꯍꯤ ꯑꯌꯨꯛꯇ ꯁꯨꯡꯈꯤꯕꯗꯣ ꯑꯗꯨꯅꯁꯨ ꯍꯥꯞꯄꯗꯨꯅ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯃꯍꯤꯗꯣ ꯍꯥꯞꯆꯤꯟꯒꯦꯕ ꯑꯩꯅ ꯃꯅꯝ ꯅꯨꯡꯁꯤꯔꯦ ꯃꯌꯥꯝꯁꯦ ꯑꯗꯨꯃꯥꯏꯅ ꯀꯣꯜꯂ ꯑꯗꯨꯝ ꯆꯥꯎꯔꯁꯨ ꯍꯥꯎꯗ꯭ꯔꯕꯅꯤ ꯆꯥꯛꯁꯨ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯏꯔꯣꯟꯕ ꯑꯃ ꯇꯧꯔꯦ ꯑꯩꯈꯣꯏꯅ ꯇꯣꯉꯥꯒ ꯃꯣꯔꯣꯛꯀꯇ ꯃꯦꯠꯄꯗꯣ ꯑꯉꯥꯡ ꯑꯅꯤꯁꯦ ꯑꯃꯦꯠꯄꯤꯗꯣ ꯆꯥꯕ ꯉꯝꯗꯦꯕ ꯑꯗꯨꯅ ꯑꯩꯅ ꯏꯔꯣꯟꯕ ꯑꯃ ꯇꯧꯔꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯥꯊꯤꯅ ꯍꯥꯎꯔꯦ ꯃꯌꯥꯝ ꯀꯥꯡꯁꯣꯏꯁꯦ ꯐꯖꯅ ꯍꯥꯎꯔꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯈ꯭ꯔꯦ ꯀꯥꯡꯁꯣꯏꯁꯦ ꯏꯁꯥꯒ ꯐꯒꯗꯕꯣꯏ ꯈꯜꯂꯦ ꯕꯥꯏ ꯃꯌꯥꯝ